Akasvani Imphal Ketrimayum Chitrabhanu na pau pazeri ahanbada maru oiba pau. Mukhyamantri Nongthambam Biren Hairi Police Officer Singtham Anand Kumar hapada chenaba sing fadriva fauba lepaleten Operation Chathagani. Rajapal Anushya Wiki Yauna Maike Kayadigi Police Officer Chingtham Anand Kumar Mihat Puyaning the Bapungdorakle. Rise Asigi Santi Raksagi Fivam Yenglaga Imphal West Amasung Imphal is Zilada Matam Kaktina Curfew Tamjin Kre. Pau Fongo Matam the Nusinana Lemina never give a colon the Fombinaba Rise IPR Commissioner na Appeal Tori Amshung. Mikali campaign sing the Akoibigi Pibams on the Bapolam sing Amadi Amutung Sinagalong Topa Plastics in the Naba Election Commission of Indiana Kangan Lagli. Mukhyamantri Nongthambam Biren Hairi President Police Medal for Gallantry Award Fankrava Police Officer Singtham Anand Kumar Harpada Chenaba Singh Fadriva Fauba Lep Latent Operation Chathagani Wafuma Singasi Ahanba Manipur Rifles ki Police Memorial da Lekitraba Muregi SDPO Chingtham Anand Kumar da Ikai Kumna Utpegi Tharum da Mukhyamantri na Phongdokibani Mukhyamantri na Luchingduna Rise ki Tongan ba Mantri MLA Singh Police amasung Security ki Mukok Tongba Officer Singh amasung Lekitraba ki Imung Manung Yauna Anand Kumar gi Mafam da Ikai Kumna Utki Pangmi sin hangba wahangi pakhumda Mukhyamantri Nongthambam Biren hai ngarang more da thokiba thogdo adu pangtabaki thongni thogdo adu akanba mongda condemn towi mang hai MPS officer Singtham Anand Kumar mathongna mari sen leba police officer ni mangna lekida basi leba asigi achoba mangjabani security gi apunba kangbu amana ngang phai sahar more da operation chathari mara leba sing phadriba phawba lepaleten operation chathagani SDPO Chingtham Anand Kumar gi asiba hakchang adunga sin nungthil Jenims ki mokta ki lauduna ahanba Manipur Rifles tamna purapa gi lambida kangla gi maning thangba hojang mamangda yamlaba miyamna haikaleka tamduna ikai khumna bu utki Loan Lumaga, Yama Kawadi Ek Magimaka, Call Blooded to Hatkibasi, Gomena, Yam Seres Winiloi, Equingarang, Kudatagi, Moibu, Aduma Kawadi, terroristing with Panana with them, Kanba, joint combined team, Army, some rifles, BSF, Manipur Police, Commandos, Mayam Punba, joint operation Hogre, culprit sing the father of Hova, Equi left in a coming operation again. Moregi Sub-Divisional Police Officer Singtham Anand Kumar Hatkibegi Thogdopu Rajapal Anushya Wiki Yauna Maike Kayadegi Awab Amasung Yaningdaba Phongdorakli Rasvavana Thadork Pacherol Amada Rajapal Anushya Wiki and Hai Masakangdaba Kulai Paiba Singna Tenopol Zilagi Ngangkhoi Sahar Moreda Police Officer Singtham Anand Kumar Hatkiba Adu Laibak Tibani Maki Imung Manungi Awaba Saru Yari Science School Alumni Association asu Anand Kumar gi misi adu yaningdaba phongdorakli asigumba thogdok asida chenaba sing rise amasung kendra sarkar na akanba thabak dakhutgadabani United Veteran Football Association Manipur nasu Anand Kumar gi misi bu yaningdaba phongdorakli association asigi members sing na minute ni tumina leftna ikai khumna bu utki mori gi thogdok adu Indian National Trade Union Congress Manipur branch kangle pak minority welfare Manipur yaun atilup kya nasu yaningdaba phongdorakli Forum for Restoration of Peace Manipur nasu Anand Kumar gi misibu awang bathak ta yaning daba phongdorakli Press Club ta pangthokpa pawgi mifam amada forum asigi convener asang kasar na hai athuba matamda Mukhyamantri Nongthambam Birena sarkar gi mantri amasuk MLA sing yauna civil society organizations singi luchingba singa mifam ama pangthoktuna thogliba irang asi lushina ba hona gabani Sarkar na hoji tholiba irang asiga mari lene na karamba khongthang lakhuli bige haibadu Manipur miyam da marik chumna khanghalu mang hai rajya asigi oriba pibam astera si dol khare na kudong jaba logduna ihau sagatna ba honna ba lepiu amarom da chingilam sing da thariba popi pambi sing helicopter sina duna mangangani haina laukthokrabasu popi lokpagi matam yorwa phaba khongthang amata paikhataba asi kari marangkino haina su asangka sarna hangki ngangkhoi sahar more da mathok toba MPS officer SDPO Chingtham Anand Kumar bu apabukulai sinaduna tamthina hatokibegi thongbu birodi doltara na yaningdaba phongdokre Manipur Press Club ta pangtokpa pawgi mifam amada birodi dol sing adugi mihut sinduna Janata Dal United Manipur Uniki Wangangloi ni Maichan Luwang na hai ngarang moreda thokiba thogdo adu amuk hanna thokdanaba sarkar na honagadabani BJP ki Mantri Aniyauna Kugi Furuki MLA tere disqualified Tongna Bache Thakre Haina BJP Manipur Pradesh na Phongdokibo Wafam Chi Oina Miyam Khangna Putho Haina Su ni Maichan Luwang na Phongdoki
Churachandpur Jiladagi Nagaland Fawba Leriba Bharat amasung Myanmar ngangkhaida sambal khabagi thabak athuba matamda hongnanaba Shiv Sena Manipur Pradesh ki President M Tombina sarkar gi puning chingsinkhre Akaswani Imphal da M Tombin hai Manipur ga Myanmar ga lonariba apunba kilometer chahum marfudra nipan gi ngangkhai gi manungda kilometer 13 khaktamak sambal khaba loire ngangkhai sambal khabna leba asikan bada achawa thodang logoni Sri Tombina makhatan hai moregi SDPO hatkiba adu pangdabagi thoni thodu odu thokraba matungda changsin khiba IG amana luchingba security force ki kangbu amada masakhangdaba khulai paiba singna nomai kapsulakbagi thong aduna khulai paiba sing aduna leba sigi mayokta lan lok thokle haina takle Thauba Zila ki manung chan leba khungang manga gi club taramari amasung mara paibi gi coordinating committee na sinduna raisa ase dathok leba irang asiga mari lenena ngase mifam mama pangthokre mifam adu zila asigi charang pat mamang lekai de leba chingu arong ningtho laibung da pangthokibani mifam adu na muragi SDPO chingtam anan gi mihap pu yaning da phungthoki bagalunena leki derba asigi photo da ikai khumna ba utki ngamkhai sahar more dangarang thoki ba thokdo adu Mapam adu dan nong na helipad semna na bathorang torok padagin haina Committee on Travel Unity Kotun Sadai Hills Kampupina Cherol Amad Hairi Committee isna thadok pa Cherol Amad Hai Mori degi Maite Police Personnel sing mangzong na lokthoklam na badi SDPO Anand Kumar leki dabagi thodok adu thoklam loi Thokdok thokraba matungda Mori amadi mapam adugi akoibada joint operation chathanaba Mukhyamantri Mantrina lokthokiba adu ngangkhoi sahar Mori degi kukizo sing tokthoknaba thorang sinbani haina Cherol aduna makhata na mara sirakle Amaromda Raja Sarkar na Mori da Police Commando thamjalakbagi thongbu kuki inpi Manipur na Cherol amada yaningtaba phungdorakle Manipur Police Commando thamjalakpa asina mapam adu da leriba kuki jo phuruki miyoi singda khudong chadaba mayong na halle athuba matamda thamjalakliba Police Commando sing loktho uhaina taksilakli tabiriba pawasi Akaswani Imphal dagini ngangkhai sahar Mori dangarang masakhangdaba kulai paiba singna ambush togduna Moregi SDPO hakraba matungda Imphal sahar yauna tampaki mafang kyada thogdok adubu yaningdaba phongdoktuna tonga tongba khongjang sing sangsinnarakre ngasi Imphal mayolda yamlaba naha kya thoroktuna khongjang sangsilakpadagi charangnaba thoki irang lakshinaba honabada security force ka khongjang sangsilibus singa umkhanarpadagi nakal anigi mrakta mungnarakhi Amaramda Orakli ba Santi Raksagi fivam yenglaga Imphal West amasung Imphal East Zila da matam kakna curfew thamjengkhre Thawbal amasung Bisempur Zila da di hayeng ayupung manga dagi nimidang pung tara fawba curfew komthokani Kakching Zila da na ayupung manga dagi nimidang pung nipal fawba curfew komthokani Raja asida ipaw gilamda thabak toriba singna paw phongba matamda amaga nungsina leminena bagi wakhalonda yumpham oiba paw phongbana Manipur kunaida piba achoba khudol oigani haina Raja Sarkar ki Information and Public Relations Department ki Commissioner M Join phongdokre wafum singa sinite pachu teteleba Directorate of Information and Public Relations DIPR gi auditorium da pangthoki bahung budra manga soba Information and Public Relations DG thoram da Sri Join phongdoki bani Mahana hai All Manipur Working Journalists Union Amju Editors Guilds Manipur EGM Hill Journalists Union amasung Raja asida leriba I pawgilam da thabak toriba miyoi khudimaki mating alunena thabak tawrba matamda DIPR asi mating pudok pangamgani Commissioner Join makhatan hai pawmi singi pension scheme yauna tongan ba yaifa torong kya paikhatuna lakli Pension scheme gi makhada thabak tigi potharaba pawmi kunmathoi da thagi oina lupa lising ni paniphan aduga family pension na imung tara manga da thada lupa lising manga piri Sri Join Hai Raja asida me degi thorokiba irang na maram oraga internet service thingjang kiba matam atuda bibak asina mapalam gi yauna Raja asigi pawmi singda internet service kudong chaba sing panganki mahangna hai Thamoi sena aduga aigoi collective effort ama taman ba media personality sing aiwa mayam sing asina support toraka da aigoi asengba paw phongaba aduga asengba amaga yamna senior lodire ne bai wakal ro le phongdora kanada aigoi IPR gi asengba mai mathu madagi mai pating du khudok pagambare Rajagi Social Welfare Director NG Uttam Hari Nisada Laichiroba Miyosingba Miyam Hantana Yingbirodabani Makoibu Matam Chana Layang Birabadi Sungso Chojan Afabalambida Purakpa Ngangani Wafuma Singasi Kumalam Pakaleba Balvavanda Pangto Patarum Amada Sri Uttam Nafongokibani Social Welfare Vivaki Makadaleba Anoba Mangal Trust Center na Sinuna Pangto Pangasigi Tarum Atuda Director Laichiroba Miyo Ani Chei Amachumna Nisade ki laptop na leiba ngamlakpada makhoibu pungni thogotki Sri Uttam Hai Raja asita drug sungpham phawba lerakpa asi yamna khudong thingai ni masina maram oidina drug ki mamal hongdorapana drug chabagi chang hengalapani
ड्रग सी होरप मतमदा टोबेको गुंबदगी सुम होरगा निसा मखल मखल सुम चांगेम तोरपदगी क्लास सुम वांथखि बोयना यामना हाइने डायरेक्ट ड्रग सिना हेरोइन गुंबा इबोली गुंबना इनिशिएट तोबो मी से मसिंग यामदे हाइजबनिदा अदुगा खुदोम थिनिंगाइदि लोइनमक ओया सिगुंबा मयाम से लापा अदुगा अखोगी ड्रग सिजनबा मीजिंगजी समाजसिना क्रिमिनल लोइना उबीबा मिजेंजिमा होंदोपा मचम राज्य असिदा लेरिबा चाना थकनबा पोलमसिंग योनबा दुकानसिंगी फूड लाइसेंस लौब अमसुंग रिन्यूअल तौबगी मतम था असिगी 15 फाबा ओइरगनि हाइना डायरेक्टरेट ऑफ हेल्थ सर्विसेस मणिपुर की चेरोल अमन हाइरि राज्य असिगी ओइरबा फिबम असिना मरम ओइरगा मतम मतमगी ओइना इंटरनेट सर्विस सिंजिदुना लाकिबना फसागी फूड सेफ्टी की पोर्टल लाइसेंस रिन्यू तौबा अमसुंग अनोंगना रजिस्ट्रेशन तौबदो खुदोंग चादबा थिंगनादुना लाक्ली मरम अदुना हौखिबा मे अमा फावबदा लाइसेंस की मतम पेनाल्टी नवेंबर 15 फाउंग मनुंग मरी लेना चे चांग पिसलना खाली आकाशवाणी इम्फाल पाव ताबीरे इलेक्शन कमीशन मिखग मरी लेना तोान तोाब दल मिखल कैंपेन अकोब की फिवम सोंदब पोसक सिजनब अमुक्तंग सिजनरग लंथोप प्लास्टिक सिजनब खांगनख्रे हद पांथोकदोरिब राज्य 5 मिजोरम छत्तीसगढ़ राजस्थान मध्य प्रदेश अमसुंग तेलंगाना विधानसभा मिखग मरी लेना इलेक्शन कमीशन ऑफ इंडिया वारेप असी लौरपनी मध्य प्रदेश विधानसभा मिखग मरी लेना राज्य असिगी सीट 2 की मिरेपचे 3,953 स्क्रूटनी तौबदा मिरेपचे 2,953 याख्रे मिरेपचे लौथोपगी मतम हयेंगनी था असिगी 13 वोट थादनगनी मिखल असिगी मरी लेना इलेक्शन कमीशन की म्यूट कांगबु अमना राज्य असिदा लेदुना थीबु हुंबकी थबक चथरी हौजी फावदा कमीशन की अपुनब कांबु असना लुपा कोडी 2,953 की सेट अमदी अति पोलों क्या फागत पंगमले नाकल अमनोमदा इलेक्शन कोड ऑफ कंडक्ट की मखादा था असिगी तेरे की अयुक्तगी था असिगी 19 की निमिदां वारम फाव एग्जिट पोल तोबो यारो हाइना राज्य की चीफ इलेक्टोरल ऑफिसर न हुकुम अमा थोखरे छत्तीसगढ़ विधानसभा मिखल की अहानबा तांगकता मिखल पांगथोकदोरबा विधानसभा कोन की मनुंगदा 12 माओइस्ट न सोलबा बास्टर लमदम यावरी थासी के तेरे पांथोकदोरबा मिखल असिगिदमक इरांग लेबा बास्टर लमदम मिखल शांति ओइना पांथोकनबगिदमक केंद्रना अहनबा सिक्योरिटी फोर्स सिंग मथौ तौबा हौहनख्रे छत्तीसगढ़ विधानसभा मिखल तांकक अनिथोंना पांथोकनी अहानबा तांकक थासी के तेरे विधानसभा केंद्र कुंदा पांथोकनी अमसुंग अनिशिबा तांकक की मिखलना थासी के तेरे विधानसभा केंद्र हुंबुद्रादा पांथोकनी प्रधानमंत्री नरेंद्र मोदी ने एशिया पेरा गेम्स भारत के सानारुसिंग उठिबा हेतुसिंग अदुना भारत मालेम हेना मसक ताकले गेम्स असिदा सरुक यारबा सानारुसिंग ngasi निमिदां वरम न्यू दिल्ली की मेजर ध्यानचंद नेशनल स्टेडियम द प्रधानमंत्री गा वरी वताई सानकी मदुदा प्रधानमंत्री सानारुसिंग गेम्स असिदा माय पालकपदा थागतपा फोंदोकना पुनिंग थगोतकी गेम्स असिदा भारत नसना की तकमान कुमापन यावना पुन्ना तकमान 113 लौदुना पुवारी सेमखिबनी केरला की कोचिकोड सिटी ऑफ लिटरेचर अमदी ग्वालियर सिटी ऑफ म्यूजिक हाइना यूनेस्को की क्रिएटिव सिटी नेटवर्क खंगलपद यावरे शहर अनी असी मखोगी कला संस्कृति अमसुंग नाट योखटपबा मपुंग फापा ngambagidam यूनेस्को न मसक खंगलपनी मसिगा मरी लेना टूरिज्म मंत्री जय किशन रेड्डी ना मरी लेना खुदिंग मपु नुंगाइबा फुंगदोरकले मालिंगी शहर सिंगी निमित्ता यूनेस्को क्रिएटिव सिटी नेटवर्क मालिंगी शहर 55 की मिंग यावखी हौजिक अरोइबदा मरुइबा पाव अमुक हना मुख्यमंत्री नोंथोंबम बिरेन हाइरि पुलिस ऑफिसर सिंथाम अनंत कुमार हापद चेनब सिंह फाद्रिबा फावबा लेपलेतेना ऑपरेशन चथगनी राज्यपाल अनुसुया उइके यावना माइके केयादगी पुलिस ऑफिसर चिंथाम अनंत कुमार मिहापु यानिंगदबा फुंगदोरकले राज्य असिगी शांति रक्षा की फिवम येंगलगा इम्फाल वेस्ट अमसुंग इम्फाल ईस्ट जिला दा मतंग कक्तना कर्फ्यू थमजिनख्रे ई पाव फोंबा मतमदा नुंसिनना लेमिननबगी वखलोंदा फोंबिननबा राज्य की आईपीआर कमिश्नर ना अपील तौरी अमसुंग मिखल की कैंपेन सिंह द अकोबगी फिवम सोंदबा पोलम सिंह अमदी अमुक्तंग सिजनरगा लंथोपा प्लास्टिक सिजनदनबा इलेक्शन कमीशन ऑफ इंडिया ना खंगलकली पाव लुइजरे